ngasi miyam gi damak ta Manipur Top Channel digi special video ongtang share tawjage loksing gi pukai ni miyam isa gi haksang gi damak khanduna yamdrabada tha ama muktang oirabasu yu thakpa lepna ba phirep lawrsi yamdrabada tha amatang oirabasu yu thakpa lep ke haiba phirebasi aikhoi gi haksel gi damak tadi khwaidigi phaba phirep ni haina Britain research amana haikre Alcohol Science United Kobo Organization amana miyambu sahi gi ahubu sarukta tha ama yu thakpa lepnabagi pukning thogatpa oina Dry January koba campaign ama haudokhre Alcohol Science United hairiba organization asi United Kingdom da base tobo oiragasu malem gi mafam kyadagi miyoi lising kyana campaign asida yaunaba phirep lawnarakle yu sang naina thakpa haibasi cancer liver disease amadi cardiovascular disease sing nahalaknabagi achauba maram ama oiribani maram aduna numit kunthra mathoini yu thakpa lepa sina haksel kanaba khara phangani haibasi yamna laina khangba yaba wafamne adubo United Kingdom gi Palmer da leiba University of Sussex ki team amana sathaba study amada thama khaktang yu thakpa lepana punsida kaya marum yamna kanaba pibage haibadu khangba ngamkhi amadi phangliba kaneba kanabadu punsi chupagini haina phongdokhi University of Sussex ki Dr. Richard de Bisharna lusingkiba research aduna kumja English singani ga taraga nipana pangthokkiba Dry January da saru yakiba miyoi singadu energy leiba helakpa amadi sangi arumbagi sangsu hantharakpa thengnarakhi campaign adu yaururaba matung thakya phawbada makoina yu thakningba phawbagi sang yamna hantakhi Dr. de Bisharama su maki timna Dry January da saru yakiba participate singdigi online survey ahum tawduna khongbalakkiba data sing adu nainarami miyoi lising ani ga sani pan ga kun ga mathoina campaign gi damak register tawba matam January hawgalakpada survey adugi pakhum pirakhi February gi ahan ba sayolda participant lising amaga satret ka taraga mangana survey adu lusilakhi masidagi participant sani pan ga taraga tarukna August ta ahenba data sing thagalakhi madudagi researchers sing aduna tha ama yu thakpa tokpana participants sing aduna matung tarakpada yu thakpagi sang hantahanbada mateng pangi heba researchers sing na thenakhi hanna Dry January campaign yaudringai mamangda sayol amada sangsatta numit mariniga point 3 gi sangda yu thaklamba miyo edu campaign adu yaururaba matungdadi sayol amada numit ahumga point ahum gi sangda hantarakhi masida sunatana tha ama yu thakpa lepluba miyoi singadu sahi adugi makha tarakpa matam singda yu ngawbagi sang yamna nemlami yu ka hena thaksin bagi sangsu hanna tha amada 3.4 gi sangda oirambadu campaign yaururaba matungdadi tha amada sangsata 2.1 gi sangda hantarakhi tasingna hairagadi Dry January da yauruba participant singadu sang hantana yu thakpasu hainarami makoina hanadi yu thakpa numit amada sangsata unit 8.6 ki sangda thaklambadu campaign asigi matungdagidi unit 7.1 da hantarakhi tha ama khaktang yu thakpa lepagi yamna chamba mawong asina matam sangna yu thakpagi sang hantahanbada mateng pangi masigi matungda August thadagidi participant sing adu sayol khudigi yu thaktaba numit amamam thamle haina Dr. de Bisharna phungtokhi thawong asina khudaki oina kanaba kyasu phangale makoi sing adudi miyoi taragi manungda mapanna sel tungsinba ngamlami miyoi taragi manungda tarina ningthina tumba yarami aduga miyoi mangagi manungda miyoi ahumna haksangi arumba hantharami hainasu makna phungdokhi makna masimasu haiki madudi tha ama supna yu thakpa lepa asi yamna phai adubu tha ama dumak phadragasu numit kharani khaktang oirabasu yu thakpa lepada haksangda kanabadi adumak phangi yamna nungaiba wafam amana yu thakpa lepagi campaign asida yauragasu tha ama supna yu thakpa lepna bokhona kidaba participants singdasu kanaba singadu kharadi hantharabasu ubadi phangki masina Dry January asi mapung phanaba honaba khaktanasu kanaba adum phangi haina researchers singna phungdokhi campaign adu da saru yakhiba singna physical mental amasum sel thumgi lamda kanaba kyamarum su phangki participants singi 93% na yu thaktaba tha adu losilakpada makhoigi pandam adu phangbagi nungaiba phawkhi 88% na yu thakpada sangadaba senpham sing kanba ngamkhi
82% yu thakpana piba kanaba kanadabagi matangda khangba helakhi 71% ningthina tumba nungairi herami 70% haksang phagalami 67% makhoigi energy level hengalami 58% arumba hantharami 57% concentration hengalami 54% skin health phagalami dry January da maru oiribasi January adunate aikhoina nungaina matam lenba pothaba amadi mirak tinbada yu mathau tade haba khanglibasini haina alcohol science UK gi CEO Dr. Richard Piper na haiki lamdam asisu thodok thauram ama tawba khudingi yu yaudravadi mapung phadabagum launaribasina maram oiraga ngamkhai leitraba saitheng kya piri saitheng kya sidagi kharada oirabasu nanthokpa ngamnaba yu thakpa mipung khudimakna yamdravada thamatang oirabasu yu thakpa lepnaba pherep lauminarasi hainasu akhangai singna share tawbere yamnama kanaba topic amani myam sidi nupa haiba leiti nupi haiba leiti khangjin bada document kanaraba topic ni sujoi shoidana video asibu mi yang tabirba mi khudimang video asibu share tawbiramu do losilak poina myam content masang khatang hapcharam gi editor da thakpa warol ni myam du tabada nungaiba content masam su yauri myam da share tawjage editor da tharakpa sithi ni myam da share tawjage chief minister na khibada rail makok tatpagi phibam da lakpa kai khumna jariba state asina sokhat lambel da kumang sokshin bahaibasi sarkar pairiba minister MLA singna mai punna thabak tawraba khakta da oithokadabane adubu hauzik lairiba sarkar asida yauriba minister MLA sing mai punba miyam gi damak thabak tawbagi muthatpa makhoi gi interact thabak tawbagi mami sauna tari sarkar sibu lusingliba chief minister COVID-19 positive oiduna laikibana sarkar gi function ayamba paralyzed oibagi mawongda lairi masinadi kaidongwai desu laiba asi sakhotpa ngamloi adomgi thoksom syam sagolban haina sumna myam thabir editor da tharakpa warol ni myam na share tawjari basi taba nongaiba content masu oiri aduga myam ngasi goina di sigi special oina manipur top tuding share tawjaba video si myam tang sakte lusinjarage aduga myam sina khangbi budune je November gi date 25 ngarang digi hauduna hoi chepong sing phong bada athingba thamkhre moi chipong sing phong dre myam aduna hajikti I paw khumjin ba su yamna waba myam da share tawjari ba channel sidi main oina sigi newspaper sing da nukti gi phong ba chipong sing dagi maroi ba content sing chila phok chara kana myam da share tawjabene aduna hajikti chepong ju phong drabani na myam da hadi ahen boina paw si pi ba ngamjadre aduga khar khomjari ba paw sing ji khongka chara kana myam da share tawjabene aduga si haraga matang saida loi sinjarage tugi myam ji COVID-19 matamnina mapali pan thokpa taraga su government pi SOP sing ana myam minasi COVID-19 dagi lapna le minasi haraga loi sinjarage thank you